ꯀꯔꯤꯒꯤꯁꯨ ꯏꯀꯥꯏꯔꯣꯏ, ꯀꯔꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯣꯏ, ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯞꯂꯤꯕꯅꯤ꯫ ꯂꯩꯆꯤꯜ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯦ, ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯥ ꯇꯥꯔꯛꯀꯅꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠ ꯅꯝꯃꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯊꯝꯃꯛꯏ꯫ ꯉꯥꯟꯕꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯁꯦ ꯅꯤꯡꯇꯝꯅ ꯍꯥꯏꯍꯜꯂꯣ꯫ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯉꯥꯛꯇ ꯉꯥꯡꯂꯛꯂꯒ ꯑꯩꯕꯨ ꯁꯨꯝꯕꯤꯔꯝꯂꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯋꯥ ꯍꯥꯏꯔꯛꯀꯗꯧꯔꯤꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯔꯛꯂꯒ ꯐꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ꯫ ꯂꯩꯆꯤꯜꯁꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ, ꯉꯥꯟꯕ ꯅꯣꯛꯂꯒ ꯌꯦꯡꯖꯍꯧꯏ꯫ ꯂꯩꯆꯤꯜꯅ ꯗꯣꯛꯇꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯍꯣꯏ ꯆꯪꯕꯤꯔꯛꯑꯣ꯫ ꯍꯌꯦꯡ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯀꯔꯝꯕꯒꯤꯅꯣ? ꯂꯣꯌꯥꯗꯣ ꯃꯥꯁꯦ ꯃꯁꯥꯗꯤ ꯑꯗꯨꯝ ꯀꯜꯂꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯁꯤꯅꯦ꯫ ꯂꯨꯍꯣꯡꯕꯗꯣ ꯏꯊꯣꯛꯅꯤꯡꯗꯕ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯍꯣꯏ, ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯑꯗꯣ ꯃꯥꯁꯦ ꯁꯣꯝꯒꯤ ꯅꯅꯥꯎ ꯑꯣꯏꯗꯣꯏꯔꯥ? ꯃꯥꯅꯦ꯫ ꯋꯥꯔꯧꯕꯤꯒꯅꯨ, ꯀꯩꯅꯣꯝꯃꯇ ꯍꯪꯖꯒꯦ꯫ ꯁꯣꯝꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯗꯣꯏꯔꯥ? ꯂꯩꯆꯤꯜ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯣꯡꯃ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯣ, ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕ ꯑꯗꯨꯗ ꯍꯪꯖꯕꯅꯤ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ ꯍꯥꯏꯔꯒ ꯂꯩꯆꯤꯜ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯨ ꯍꯧꯈ꯭ꯔꯦ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯅꯨ ꯂꯩ ꯂꯦꯡꯅꯕ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯣꯌꯥ ꯇꯞꯅ ꯕꯦꯠꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯥꯅꯦꯜꯅ ꯉꯝꯒꯗ꯭ꯔꯣ? ꯈꯣꯡꯒꯤꯗꯤ ꯀꯔꯤꯝ ꯇꯧꯗꯦꯗ, ꯊꯕꯥꯛꯁꯦ ꯈꯔ ꯅꯥꯕ, ꯌꯥꯝ ꯅꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯅꯪꯒꯤ ꯊꯕꯛ ꯌꯥꯝ ꯂꯩꯔꯦ ꯉꯁꯤꯗꯤ꯫ ꯂꯣꯌꯥ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯂꯩꯆꯤꯜ, ꯑꯩ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯑꯩꯅꯔꯣꯁꯦ? ꯑꯩꯅ ꯂꯥꯛꯀꯅꯣ ꯍꯥꯏꯕꯗꯣ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯗꯣꯛꯇꯔꯅꯁꯨ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯤꯕꯅꯦ꯫ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯒꯦ, ꯌꯦꯡꯉꯣ ꯑꯗꯨꯒ꯫ ꯉꯥꯟꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯏꯆꯟꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯗꯣꯏꯕ? ꯅꯪ ꯅꯠꯇ꯭ꯔꯁꯨ ꯄꯨꯊꯣꯛꯄ ꯌꯥꯏ, ꯀꯩꯗꯧꯔꯒꯦ? ꯍꯣꯏ, ꯅꯪꯁꯨ ꯆꯠꯆꯔꯣ ꯑꯗꯨꯗꯤ꯫ ꯂꯩꯆꯤꯜ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯄꯦꯔꯤ ꯄꯦꯔꯤ, ꯑꯩꯗꯤ ꯅꯪꯅ ꯀꯦꯕ ꯑꯁꯦꯡꯕꯗ ꯌꯦꯡꯅꯤꯡꯕꯅꯤ, ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯇꯥꯔꯒ꯫ ꯂꯩ ꯂꯦꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯇꯅꯨ ꯀꯞꯂꯦ ꯉꯁꯤꯗꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯇꯥꯃꯣꯗꯣ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯄꯨꯔꯅꯤꯃꯥꯅ ꯀꯞꯀꯅꯨꯅꯦ ꯃꯆꯥꯊꯣꯏꯕꯤ, ꯇꯥꯃꯣꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪ ꯌꯥꯎꯗꯣꯏꯁꯤꯗꯤ, ꯑꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯅꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯚꯤꯗꯤꯑꯣ ꯀꯣꯜꯅꯤ, ꯃꯕꯨꯡꯅ ꯇꯧꯔꯛꯄꯅꯤ꯫ ꯉꯥꯟꯕꯅ ꯍꯩꯃꯥ, ꯀꯞꯄꯤꯔꯣ? ꯇꯥꯃꯣ, ꯅꯪꯁꯨ ꯌꯥꯎꯔꯝꯃꯗꯤ ꯑꯩ ꯀꯞꯄꯣꯏꯌꯦ꯫ ꯑꯉꯥꯎꯕꯤ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ, ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯅꯦ, ꯆꯥꯛꯈꯣꯜꯗꯨ ꯆꯥꯎꯅ ꯑꯝꯇ ꯏꯜꯍꯧꯁꯦ꯫ ꯇꯅꯨꯁꯨ ꯏꯟꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯉꯥꯟꯕꯁꯨ ꯆꯥꯕꯒꯤ ꯃꯇꯧꯅꯤ ꯇꯧꯔꯤꯕ ꯑꯗꯨ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯣ, ꯄꯣꯛꯃꯤꯟꯅꯕ ꯑꯁꯦꯡꯕ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯕꯁꯨ꯫ ꯃꯇꯧ ꯑꯗꯨꯗ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ꯫ ꯅꯨꯄꯥꯅ ꯆꯤꯔꯣꯜ ꯑꯣꯏ ꯄꯨꯔꯅꯤꯃꯥꯗ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯧꯁꯦ? ꯁꯤꯗꯕꯨ ꯃꯤꯅ ꯄꯨꯛꯃꯤꯟꯅꯗꯦ ꯀꯔꯝ ꯍꯥꯏꯒꯅꯤ? ꯄꯨꯔꯅꯤꯃꯥ ꯃꯄꯤꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯕꯅꯤ꯫ ꯅꯨꯡꯁꯤ, ꯏꯆꯥ ꯑꯅꯤꯃꯛ ꯂꯣꯏꯅ꯫ ꯑꯁꯦꯡꯕ ꯏꯆꯥꯕꯨ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯧꯅ ꯅꯨꯡꯁꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯍꯦꯟ ꯍꯦꯜꯂꯤ ꯃꯥꯂꯦꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ꯫ ꯑꯃ ꯇꯧꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜ꯫ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯇꯅꯨꯗ ꯑꯃꯨꯛ, ꯃꯃꯥꯗ ꯑꯃꯨꯛ, ꯍꯧꯖꯤꯛꯅ ꯂꯩꯆꯤꯜꯗ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯉꯥꯟꯕꯅ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯒꯦ꯫ ꯂꯩꯆꯤꯜ ꯐꯣꯟ ꯑꯗꯨ ꯍꯟꯅ ꯌꯦꯡꯗ ꯐꯖꯕ꯭ꯔꯥ? ꯋꯥꯎ! ꯂꯩꯆꯤꯜ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯃꯤꯠꯇꯨꯗꯤ ꯀꯩꯗꯧꯔꯤꯕ? ꯂꯣꯏꯅ ꯄꯣꯝꯃꯤꯅ꯫ ꯀꯞꯄꯨꯔꯤꯕ? ꯏꯆꯟ ꯆꯠꯈꯤꯗꯣꯔꯦꯅ? ꯑꯁ, ꯍꯣꯃꯣꯗꯅꯤ ꯅꯪꯅ ꯉꯥꯎꯖꯔꯤꯗꯣ꯫ ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯒꯗꯕ ꯋꯥꯍꯪ ꯌꯥꯝ ꯂꯩ, ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯍꯪꯂꯒꯦ꯫ ꯍꯪꯅꯤꯡꯕ ꯂꯣꯏꯅ ꯍꯪꯉꯣ, ꯑꯩꯁꯨ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯒꯦ꯫ ꯊꯣꯛꯇꯣꯔꯕꯣ? ꯀꯩꯅꯥꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯍꯧꯔꯝꯃꯅꯤꯅꯦ꯫ ꯑꯩ ꯀꯥꯎꯔꯦꯅꯦ, ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯎꯔꯨꯈꯤꯒꯦꯀꯣ, ꯊꯝꯃꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯅꯨꯗ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯇꯅꯨꯁꯨ ꯄꯥꯏꯈꯠꯂꯤ꯫ ꯇꯥꯃꯣ, ꯐꯣꯇꯣ ꯀꯥꯞꯄꯤꯌꯦ꯫ ꯍꯩ, ꯚꯤꯗꯤꯑꯣ ꯀꯣꯜꯗꯤ ꯇꯧꯔꯤꯁꯦ, ꯑꯣꯟꯊꯣꯛꯑꯣ, ꯀꯦꯃꯦꯔꯥ ꯂꯣꯝꯗ ꯑꯣꯏꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯎꯒꯦꯕ꯫ ꯇꯅꯨ ꯀꯦꯃꯦꯔꯥ ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯤ꯫
ꯐꯣꯟꯗꯨꯒ ꯇꯧꯔꯒ ꯐꯣꯇꯣ ꯄꯪꯀꯥꯞꯇ ꯀꯥꯞꯍꯜꯂꯤ꯫ ꯌꯥꯔꯦ ꯇꯥꯃꯣ, ꯊꯝꯃꯒꯦꯀꯣ꯫ ꯕꯣꯔꯁꯨ ꯂꯥꯛꯂꯤ꯫ ꯀꯩꯅꯥ ꯄꯨꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯇꯅꯨꯁꯨ ꯄꯨꯊꯣꯛꯂꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯕꯣꯔꯒ ꯐꯣꯇꯣ ꯀꯥꯞꯂꯕ ꯃꯇꯨꯡ ꯕꯣꯔꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯅꯨꯗꯤ ꯑꯋꯥꯠꯄ ꯃꯤ ꯈꯔ ꯀꯥꯞꯍꯧꯔꯤ꯫ ꯇꯅꯨꯅ, ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯩ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯖꯒꯦꯀꯣ꯫ ꯄꯨꯔꯅꯤꯃꯥꯅ, ꯀꯔꯤꯒꯤ ꯏꯆꯥꯅ ꯅꯥꯗꯣꯔꯤꯕ? ꯅꯥꯕꯒ ꯌꯥꯕ꯭ꯔꯥ? ꯅꯥꯍꯜꯂꯣꯏꯗ꯫ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯇꯅꯨ ꯀꯞꯅ ꯀꯞꯅ ꯃꯄꯥ ꯃꯌꯨꯝꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯩꯅꯥ ꯇꯤꯟꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯨ ꯑꯆꯥ ꯑꯊꯛ ꯄꯤꯖꯔꯒ ꯀꯩꯅꯥꯗ ꯕꯣꯔ ꯄꯤꯕ ꯃꯊꯪ ꯃꯊꯪ ꯆꯪꯅꯔꯛꯏ꯫ ꯊꯥꯅꯤꯜꯁꯨ ꯆꯪꯂꯛꯏ꯫ ꯇꯅꯨ, ꯁꯦ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ꯫ ꯗꯗꯥꯅ ꯂꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯟꯅꯤ ꯈꯜꯂꯒ ꯂꯛꯅꯈꯤꯕꯅꯤ꯫ ꯅꯪ ꯁꯥꯎꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ? ꯑꯗꯨꯗꯤ ꯗꯗꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯍꯣꯏ ꯗꯗꯥ꯫ ꯃꯅꯤꯒꯤ ꯍꯦꯛ ꯌꯨꯝꯗꯅꯤ ꯇꯧꯔꯤꯕ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯁ꯭ꯀꯣꯠꯁꯤꯡ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯗꯕ ꯅꯠꯇꯦ꯫ ꯌꯦꯡꯗꯕ ꯁꯥꯗꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯇꯅꯨ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯆꯥꯛ ꯆꯥꯅꯕ ꯁꯤꯜ ꯂꯥꯡꯂꯤ꯫ ꯆꯥꯛ ꯑꯗꯨ ꯕꯣꯔꯅ ꯆꯥꯔꯝꯕ ꯁꯔꯨꯛꯇꯒꯤ ꯈꯔ ꯈꯥꯏꯔꯒ ꯇꯅꯨꯒꯤ ꯅꯥꯟꯅ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯕꯤꯔꯦ꯫ ꯇꯅꯨꯁꯨ ꯆꯥꯕ ꯂꯣꯏꯔꯦ꯫ ꯃꯥꯅ ꯂꯨꯈꯥꯛꯒꯗꯣ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯀꯌꯥꯗ ꯁꯈꯤꯅ ꯇꯥꯟꯈꯠꯂꯛꯏ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯨꯔꯣ, ꯅꯃꯥꯒꯩꯒ ꯇꯧꯔꯒꯦ꯫ ꯇꯅꯨ ꯎꯄꯥꯏ ꯂꯩꯇꯦ, ꯍꯧꯒꯠꯂꯒ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯅꯥꯕꯒ ꯀꯌꯥ ꯐꯠꯇ꯭ꯔꯤꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯕꯥꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯇꯅꯨ ꯂꯥꯛꯄꯗ ꯎꯕꯗ, ꯊꯣꯏ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯛꯑꯣ꯫ ꯇꯅꯨ ꯐꯤꯜꯇꯔꯗꯒꯤ ꯌꯥꯔꯒ ꯄꯤꯔꯛꯏ꯫ ꯂꯣꯌꯥꯁꯨ ꯊꯛꯆꯤꯟꯈꯤ꯫ ꯇꯅꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯤꯛ ꯁꯅꯥ ꯂꯧꯊꯣꯛꯅ, ꯅꯁꯥꯗꯣ ꯅꯥꯔꯗꯤ ꯂꯨꯍꯣꯡꯕꯗ ꯌꯩꯊꯣꯛꯍꯟꯕ ꯀꯩ ꯀꯥꯏꯒꯦ? ꯂꯣꯌꯥ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯩꯕꯨ ꯂꯧꯕ ꯉꯟꯇꯥꯅ ꯂꯥꯛꯎ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ꯫ ꯇꯅꯨ ꯁꯥꯎꯔꯞꯅ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯣ, ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯖꯅꯤ꯫ ꯑꯩꯗꯤ ꯀꯥꯏꯍꯜꯂꯣꯏꯌꯦ꯫ ꯑꯩꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯈꯤꯕ ꯃꯤꯀꯨꯞ ꯈꯔꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯌꯥꯔꯕꯠ ꯑꯃꯅ ꯃꯅꯥ ꯑꯗꯨ ꯍꯣꯠꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯇꯧꯔꯛꯂꯤꯕ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯕꯅ ꯂꯣꯌꯥ ꯉꯥꯡꯒꯤ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥ ꯑꯗꯨ ꯎꯝꯁꯤꯟꯈꯤ꯫ ꯇꯅꯨ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥꯡꯈꯜ ꯑꯗꯨ ꯐꯠ ꯊꯥꯗꯩ꯫ ꯌꯦꯞꯁꯤꯟꯖꯔꯣ ꯍꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯀꯥꯡꯈꯜ ꯊꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯂꯣꯌꯥ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯅ ꯇꯣꯛꯀꯦ꯫ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯂꯩꯆꯤꯜ ꯉꯥꯟꯕꯒꯤ ꯆꯥꯛ ꯄꯨꯔꯛꯏ꯫ ꯂꯩꯆꯤꯜꯅ, ꯉꯥꯟꯕ, ꯅꯪ ꯑꯩꯉꯣꯟꯗ ꯉꯥꯟꯕ ꯑꯗꯨꯝ ꯀꯧꯗꯣꯏꯔꯣ? ꯑꯩ ꯆꯥꯛ ꯀꯌꯥꯝ ꯂꯥꯝꯂꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯄꯨꯛ ꯌꯥꯝ ꯀꯨꯏꯅ ꯂꯥꯝꯍꯟꯕꯒꯤꯗꯃꯛꯇꯗꯤ ꯁꯣꯔꯤ, ꯃꯤꯡꯒꯧꯁꯤꯗꯤ ꯍꯩꯅꯗ꯭ꯔꯦ ꯁꯦꯝꯗꯣꯛꯄ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃ ꯀꯧꯔꯅꯤ, ꯁꯤꯒꯅꯦꯜ꯫ ꯏ, ꯃꯤ ꯃꯃꯤꯡꯕꯨ ꯁꯤꯒꯅꯦꯜ ꯀꯧꯅꯕ꯭ꯔꯣ? ꯁꯤꯅ ꯈꯔ ꯍꯩꯅꯔꯤ ꯀꯧꯕ꯫ ꯀꯥꯟꯗꯦ, ꯆꯥꯛꯇꯣ ꯂꯥꯝꯃꯦ, ꯏꯜꯂꯛꯑꯣ꯫ ꯅꯈꯨꯠꯅ ꯆꯥꯖꯧ ꯀꯩꯅꯣ, ꯑꯩ ꯈꯨꯠ ꯊꯥꯡꯒꯠꯄ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯐꯣꯟ ꯊꯥꯡꯒꯠꯄꯗ ꯍꯧꯖꯤꯛꯇ ꯂꯦꯞꯇ ꯉꯥꯏꯔꯤ꯫ ꯂꯩꯆꯤꯜ ꯇꯤꯐꯤꯟꯗꯣ ꯍꯥꯡꯗꯣꯛ, ꯏ, ꯇꯧꯔꯝꯅꯤꯌꯦ, ꯁꯦ ꯁ꯭ꯄꯨꯟ ꯌꯥꯎꯔꯛꯇꯦ, ꯈꯨꯠꯁꯤꯅ ꯏꯜꯂꯛꯄ ꯇꯥꯕ꯫ ꯉꯥꯟꯕ ꯋꯥ ꯉꯥꯡꯗꯅ, ꯂꯩꯆꯤꯜꯁꯨ ꯍꯦꯟꯖꯥꯡ ꯇꯣꯜꯂꯒ ꯏꯟꯕꯤ꯫ ꯉꯥꯟꯕꯁꯨ ꯆꯣꯞ ꯆꯣꯞ ꯁꯥꯏ꯫ ꯂꯩꯆꯤꯜꯅ ꯑꯃꯨꯛ ꯏꯜꯂꯤ꯫ ꯃꯈꯨꯠꯇ ꯑꯃꯨꯛ ꯆꯤꯛꯂꯛꯀꯦ ꯇꯧꯗꯨꯅ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯠꯁꯤꯁꯨ ꯐꯅꯌꯥꯝ ꯆꯥꯕꯤꯈ꯭ꯔꯦ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯆꯠꯂꯣ꯫ ꯑꯩ ꯅꯥꯕ ꯐꯥꯔꯀꯥꯟꯗ ꯅꯪ ꯑꯃꯨꯛ ꯅꯥꯎꯀꯣ, ꯑꯩ ꯑꯃꯨꯛ ꯏꯟꯒꯦꯕ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯆꯤꯡꯗꯨꯡ ꯑꯃꯨꯛ ꯏꯟꯗꯅ ꯁꯂꯥꯛ ꯁꯥꯟꯅꯅꯤ꯫ ꯐꯥꯒꯤ ꯇꯧꯅꯤꯍꯦ, ꯆꯣ꯫ ꯂꯩꯆꯤꯜꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕ ꯍꯧꯖꯤꯛꯇ ꯈꯨꯗꯣꯝꯕꯤꯗꯨ ꯆꯤꯛꯑꯒ, ꯍꯪ, ꯏꯅꯥꯏꯕꯁꯤꯡꯁꯤ ꯆꯤꯡꯗꯨꯡ ꯌꯥꯝ ꯏꯟꯕꯅꯤ꯫ ꯅꯨꯃꯤꯠꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯣꯌꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯇꯅꯨꯗ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯇꯅꯨ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯨꯞꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯪꯈ꯭ꯔꯕꯗꯨꯗ ꯂꯣꯌꯥ ꯃꯥꯒꯤ ꯐꯩꯖꯨꯞꯇꯨ ꯄꯨꯔꯛꯇꯨꯅ ꯐꯖꯅ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡꯗꯨ ꯌꯦꯡꯂꯛꯄꯗ 4 ꯇꯥꯔꯝꯗ꯭ꯔꯤ꯫ ꯃꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯇꯅꯨꯕꯨ ꯐꯣꯇꯣ 2-3 ꯀꯥꯞꯁꯤꯜꯂꯒ
ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯄꯨꯡ 5 ꯑꯃꯨꯛ ꯇꯥꯔꯛꯄꯗꯨꯗ ꯂꯣꯌꯥ ꯀꯥꯈꯠꯂꯛꯂꯒ ꯇꯅꯨꯕꯨ ꯀꯧꯏ꯫ ꯇꯥꯃꯟꯗꯕ ꯑꯗꯨꯗ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯂꯨꯏ, ꯑꯗꯨꯕꯨ ꯇꯅꯨ ꯍꯧꯒꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯥꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯎꯔꯔꯦ ꯏꯪꯂꯕ ꯎꯂꯦꯟ ꯃꯔꯛꯇꯨꯗ ꯇꯨꯜꯁꯤꯗ ꯗꯨꯛ ꯊꯥꯔꯤꯕ ꯑꯗꯨ꯫ ꯍꯛꯆꯥꯡ ꯆꯣꯛꯊꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯠ ꯀꯌꯥꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯨꯅ ꯍꯛꯆꯥꯡ ꯄꯨꯝꯕ ꯇꯦꯛꯈꯠꯍꯜꯂꯤ꯫ ꯃꯅꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯂꯣꯌꯥ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ꯫ ꯑꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯅꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯗꯨꯗ ꯐꯝꯊꯔꯒ, ꯑꯩꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏꯒꯤ ꯑꯔꯣꯠꯄ ꯈꯪꯅꯕ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯂꯦꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯃꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯅꯨꯄꯤꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯕ꯫ ꯀꯨꯏꯅ ꯇꯤꯟꯊꯕ ꯑꯩ ꯄꯥꯝꯗꯦ꯫ ꯀꯔꯤꯕꯨ? ꯌꯥꯔꯦ, ꯁꯤꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯂꯝꯗ ꯍꯦꯟꯖꯜꯂꯛꯀꯦꯗꯤ ꯈꯟꯒꯅꯨ꯫ ꯑꯩꯅ ꯄꯤꯕ ꯂꯝ ꯃꯆꯥꯗꯣ ꯑꯗꯨꯗꯒꯤ ꯈꯪꯉꯕ? ꯍꯣꯏ ꯄꯥꯕꯨꯡ, ꯍꯦꯟꯖꯤꯟꯖꯔꯛꯂꯣꯏ꯫ ꯃꯅꯤ ꯍꯧꯒꯠꯂꯛꯏ꯫ ꯇꯅꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯌꯥꯗ ꯍꯩꯔꯤꯕ ꯁꯥꯎꯔꯝꯕ ꯁꯨꯡꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯤꯅꯣꯛꯐꯠ ꯇꯝꯈꯤ꯫ ꯍꯩꯃꯥ, ꯏꯃꯧꯅ ꯆꯥ ꯄꯨꯊꯣꯔꯛꯂꯤꯗꯅ꯫ ꯑꯁꯨꯃꯥꯏꯅ ꯊꯛꯈꯤꯗꯕꯒ ꯀꯨꯏꯔꯦ꯫ ꯀꯗꯥꯏ? ꯇꯅꯨ ꯃꯅꯤꯗ ꯆꯥ ꯑꯃ ꯄꯤ, ꯑꯗꯨꯒ ꯂꯣꯌꯥꯗꯁꯨ ꯄꯤꯔꯛꯏ꯫ ꯂꯣꯌꯥꯁꯨ ꯇꯞꯅ ꯂꯧꯏ, ꯋꯥꯈꯜꯗꯁꯨ, ꯑꯩꯅ ꯅꯪꯕꯨ ꯁꯥꯒꯤ ꯀꯩꯁꯨꯝꯁꯪꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕ꯭ꯔꯥ? ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯅꯪꯅ ꯀꯣꯛꯍꯟꯕꯤꯌꯨꯀꯣ꯫ ꯀꯅꯥꯅꯣ ꯈꯪꯗꯕ ꯏꯃꯨꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯅꯪꯅ ꯈꯪꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯕꯤꯔꯛꯎꯀꯣ꯫ ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗꯗꯤ ꯊꯦꯡꯅꯖꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯅꯤ ꯆꯥꯗꯣ ꯊꯛꯅ ꯊꯛꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯥꯏꯊꯣꯡ ꯐꯥꯕ ꯉꯝꯕ ꯇꯅꯨꯅ ꯐꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯈꯖꯤꯛ ꯅꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯡꯉꯥꯏꯗꯣꯔꯤ ꯏꯃꯨꯡꯁꯤ꯫ ꯏꯃꯨꯡꯁꯤꯗ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯇꯣꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯔꯤꯁꯅ꯫ ꯂꯣꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯥꯈꯠꯈꯤ꯫ ꯂꯣꯌꯥꯁꯨ ꯌꯦꯡꯍꯧꯔꯤ꯫ ꯃꯅꯤ ꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯁ꯭ꯀꯣꯠꯋꯣ ꯀꯩꯋꯣ ꯍꯦꯛꯇ ꯂꯥꯛꯏ꯫ ꯆꯟꯗ꯭ꯔ ꯃꯥꯡꯒꯣꯜꯗ ꯐꯝꯃꯝꯕꯅꯤ꯫ ꯀꯤꯕꯨ ꯀꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯣ ꯀꯔꯤꯒ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯆꯟꯗ꯭ꯔꯅ, ꯀꯔꯤ ꯂꯩꯔꯦ ꯃꯇꯥꯎ? ꯃꯅꯤ ꯀꯥꯈꯠꯂꯛꯂꯒ ꯐꯝꯃꯤ, ꯑꯗꯨꯒ, ꯌꯥꯝꯅ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯀꯔꯤꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨꯅꯦ꯫ ꯆꯠꯅꯕ ꯊꯕꯛꯔꯥ ꯆꯠꯅꯗꯕ ꯊꯕꯛꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕꯤꯁꯤ ꯍꯥꯏꯖꯒꯦ ꯂꯥꯛꯄ, ꯑꯗꯨꯕꯨ ꯏꯐ ꯐꯖꯗꯕꯁꯤꯗ ꯃꯔꯨꯞ ꯆꯟꯗ꯭ꯔꯅ ꯏꯆꯥꯒꯤ ꯃꯈꯨꯠꯅꯤꯕ ꯂꯥꯛꯂꯗꯤ ꯈꯔ ꯐꯩꯗꯅ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯃꯈꯨꯠꯅꯤꯕ ꯂꯥꯛꯆꯒꯦ꯫ ꯆꯥꯒ ꯊꯛꯈꯤꯁꯤ꯫ ꯌꯥꯔꯦꯗ, ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯅ ꯂꯣꯟꯗꯅ ꯊꯛꯇ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯅꯤꯕ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ꯫ ꯍꯣꯏ, ꯂꯥꯛꯆꯒꯦ꯫ ꯏꯆꯥꯅꯨꯄꯥꯅꯒ ꯇꯥꯔꯗꯤ ꯍꯔꯥꯎꯕꯗ ꯁꯤꯔꯅꯤ꯫ ꯐꯔꯦ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩꯕ, ꯃꯤ ꯈꯔꯒꯁꯨ ꯃꯤꯇꯤꯡ ꯇꯧꯒꯗꯕ, ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯐꯅꯤ ꯏꯇꯥꯎ꯫ ꯃꯅꯤꯁꯨ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯂꯩꯆꯤꯜ ꯉꯥꯟꯕꯒꯤ ꯆꯥꯛ ꯑꯌꯨꯛꯇꯨꯗ ꯃꯊꯧꯒ ꯑꯃꯠꯇ ꯆꯠꯇꯈꯩ ꯊꯤꯜꯂꯛꯏ꯫ ꯅꯪꯕꯨ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯂꯩꯇꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯊꯕꯛꯅ ꯃꯩ ꯍꯧꯔꯀꯥꯟꯁꯤꯗ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯊꯕꯛꯇꯤ ꯂꯩꯇꯦꯗ꯫ ꯍꯥꯏꯔꯒ ꯐꯝꯊꯔꯛꯄꯗ ꯉꯥꯟꯕꯒꯤ ꯃꯊꯕꯥꯛꯇ ꯎꯞꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯣ ꯌꯦꯡꯅꯩ꯫ ꯉꯥꯟꯕꯅ ꯇꯞꯅ, ꯐꯨꯜꯂꯦ꯫ ꯂꯩꯆꯤꯜ ꯏꯀꯥꯏꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯒ ꯏꯟꯊꯣꯔꯛꯏ꯫ ꯁꯦ, ꯆꯥꯛ ꯆꯥꯖꯍꯧꯔꯣ꯫ ꯑꯩ ꯁꯪꯗ꯭ꯔꯤ ꯏꯟꯕ꯫ ꯏꯟꯗ ꯌꯥꯔꯣꯏꯌꯦ꯫ ꯑꯩ ꯊꯦꯡꯂꯅꯤ ꯍꯥꯏꯕ꯫ 5ꯅꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯐꯖꯔꯣ꯫ ꯉꯁꯤꯗꯤ ꯆꯠꯈꯤꯕ ꯌꯥꯔꯔꯣꯏ꯫ ꯂꯩꯆꯤꯜ ꯂꯛꯅꯕꯩ ꯋꯥꯈꯜ ꯈꯟꯊꯗ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯑꯗꯨꯗ ꯍꯥꯏꯔꯨꯔꯣ꯫ ꯉꯥꯟꯕ ꯃꯃꯥꯏ ꯑꯗꯨ ꯁꯨꯞꯆꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯍꯥꯏꯔꯨꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯛꯂꯤ꯫ ꯂꯩꯆꯤꯜꯅ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯍꯥꯏꯔꯔꯣꯏꯕ꯫ ꯉꯥꯟꯕ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯁꯥꯎꯗꯦꯗ, ꯑꯗꯨꯕꯨ ꯅꯨꯄꯤ ꯅꯈꯣꯏꯁꯦ, ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯌꯥꯝ ꯈꯜꯂꯒ ꯍꯥꯏꯕ ꯍꯩꯅꯕꯤ ꯑꯃꯗꯤ ꯂꯩꯔꯤ꯫ ꯂꯩꯆꯤꯜꯅ, ꯁꯣꯔꯤ꯫ ꯉꯥꯟꯕ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯇꯨꯅ, ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯡꯂꯈꯤꯕ ꯅꯨꯡꯁꯤꯕꯗꯤꯅꯦ, ꯅꯨꯡꯁꯤꯕ ꯋꯥꯠꯄꯅꯤ꯫ ꯂꯩꯆꯤꯜ ꯉꯛꯅ,
ꯀꯔꯤꯒꯤ ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯥꯂꯦꯝꯁꯤꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡꯁꯦ ꯊꯨꯡꯅꯈꯤꯗꯕꯅ ꯑꯌꯥꯝꯕꯅꯤ ꯃꯁꯤꯅꯁꯨ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯂꯩꯆꯤꯜꯅ ꯑꯩ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯉꯝꯕ ꯑꯣꯏꯌꯣ ꯊꯦꯡꯂꯅꯤ ꯁꯤꯒꯅꯦꯜ ꯍꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯃꯝꯕ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯤ ꯉꯥꯟꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯁꯤꯡꯍꯜꯂꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯕꯨꯡꯉꯣ ꯋꯥꯔꯕ ꯆꯦꯟꯕ ꯗꯗꯥ ꯄꯝꯒꯦ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨ ꯄꯝꯃꯒ ꯂꯥꯞꯅ ꯆꯥꯍꯧꯔꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯟꯖꯔꯛꯏ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯅ ꯗꯗꯥ ꯑꯩꯁꯨ ꯆꯦꯟꯖꯒꯦ ꯗꯗꯥ ꯋꯥꯅꯤꯌꯦ ꯑꯃꯨꯛ ꯃꯈꯣꯡꯅ ꯄꯨꯂꯞ ꯆꯦꯜꯂꯛꯏ ꯃꯁꯤꯅ ꯃꯥꯅ ꯎꯈꯤꯕ ꯈꯪꯈꯤꯕ ꯃꯥꯅ ꯎꯈꯤꯗꯕ ꯈꯪꯈꯤꯗꯕ ꯊꯧꯗꯣꯛꯁꯨ ꯌꯥꯎꯔꯤ ꯅꯣꯡꯃꯥꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯊꯤꯌꯨꯅꯦ ꯒꯥꯔꯤꯗꯒꯤ ꯃꯈꯣꯡꯅ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ꯭ꯔꯣ ꯃꯅꯤꯅ ꯁ꯭ꯄꯤꯗꯇꯨ ꯈꯔ ꯀꯟꯈꯠꯂꯨꯅꯦ ꯋꯤꯁꯄꯔꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯄꯗꯤ ꯑꯩꯒꯤ ꯑꯦꯕꯤꯂꯤꯇꯤꯗ ꯂꯩꯇ꯭ꯔꯦ ꯅꯣꯡꯕꯥꯅ ꯌꯥꯝꯕꯨꯡ ꯑꯥꯗ ꯂꯩꯔꯦꯅꯦ ꯋꯤꯁꯄꯔ ꯊꯣꯝꯇꯠꯂꯣ ꯋꯤꯁꯄꯔ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯔꯒ ꯑꯣ ꯑꯩꯗꯤ ꯉꯝꯂꯣꯏ ꯃꯅꯤꯅ ꯊꯣꯛꯂꯛꯑꯣ ꯁꯣꯝꯗ ꯍꯥꯏꯔꯒ ꯃꯅꯤꯅ ꯑꯣꯏꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯔ ꯋꯥꯠꯂꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯈꯤ ꯃꯅꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯈꯤ ꯈꯔ ꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯂꯧꯕꯨꯛꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ ꯎꯔꯕꯁꯨ ꯀꯨꯝꯊꯗꯨꯅ ꯇꯥꯟꯅꯕ ꯉꯝꯂꯨꯗ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯅꯤꯅ ꯋꯤꯁꯄꯔꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ ꯋꯤꯁꯄꯔ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯅꯤꯕꯨ ꯌꯦꯛꯈꯤ ꯑꯁꯣꯝꯒꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤꯒꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯧꯕꯨꯛꯂꯣꯝꯗ ꯑꯉꯥꯡ ꯑꯗꯨ ꯊꯤꯕ ꯆꯦꯟꯈꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯃꯦꯝꯆꯥ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯄ ꯅꯠꯇꯦ ꯂꯦꯛꯊꯍꯜꯂꯒ ꯊꯅꯝꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯤꯕꯗ ꯅꯣꯡꯕꯥꯅ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯒꯗꯕ ꯃꯥ ꯑꯃꯒ ꯂꯥꯏꯔꯝꯅꯦꯟꯗ ꯊꯥꯕꯤꯔꯝꯈꯤꯒꯦ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯒꯥꯔꯤ ꯑꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯧꯖꯤꯟꯈ꯭ꯔꯒ ꯃꯦꯝꯆꯥꯕꯨ ꯇꯨꯃꯤꯟꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯄꯨꯁꯤꯟꯍꯟꯈꯤ ꯃꯅꯤꯅ ꯅꯨꯄꯤ ꯄꯨꯖꯥꯅ ꯍꯩꯃꯥ ꯑꯉꯥꯡꯗꯨꯅ ꯀꯅꯥꯅꯣ ꯂꯝꯕꯤꯗ ꯇꯥꯔꯝꯕꯅꯦ ꯃꯃꯥ ꯃꯄꯥ ꯊꯤꯅꯤ ꯂꯩꯇ꯭ꯔꯒ ꯑꯩꯅ ꯌꯣꯛꯀꯅꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯁ꯭ꯀꯣꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯈꯤ ꯑꯩꯈꯣꯏ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤ ꯃꯕꯨꯛ ꯌꯥꯝ ꯐꯩꯅꯦ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯀꯔꯤꯒꯤ ꯁ꯭ꯀꯣꯠ ꯄꯨꯗꯨꯅ ꯃꯊꯟꯇ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯅꯥꯅꯁꯨ ꯊꯤꯈꯤꯗ꯭ꯔꯦ ꯍꯪꯁꯨ ꯍꯪꯈꯤꯗ꯭ꯔꯦ ꯄꯨꯖꯥꯅ ꯄꯤꯕ ꯌꯥꯎꯗꯦ ꯈꯕꯔꯗꯒ ꯍꯥꯞꯂꯨꯔꯅꯨ ꯑꯩꯈꯣꯏ ꯌꯣꯛꯑꯁꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯌꯥ ꯇꯦꯛꯅꯤ ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯅꯤ ꯅꯪ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯗꯦ ꯄꯨꯖꯥ ꯀꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯖꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯕꯁꯨ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯕꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯄꯨꯖꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯅ ꯅꯪ ꯋꯥ ꯉꯥꯡꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯨꯖꯥ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯕꯁꯨ ꯊꯤꯡꯅꯤꯡ ꯊꯤꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯏꯆꯦ ꯁꯈꯤ ꯑꯁꯤ ꯁꯦꯟꯅꯕ ꯅꯪꯒꯤ ꯅꯊꯧꯅꯤ ꯁꯈꯤꯅ ꯐꯅꯤ ꯏꯕꯨꯡꯉꯣ ꯂꯨꯄꯥꯅ ꯑꯉꯥꯡꯁꯦ ꯅꯥꯕ ꯐꯕꯒ ꯃꯃꯥ ꯃꯄꯥ ꯊꯤꯕ ꯐꯪꯗ꯭ꯔꯒꯅ ꯌꯣꯛꯂꯁꯤ ꯄꯨꯔꯅꯤꯃꯥꯅ ꯑꯩ ꯃꯤꯒꯤ ꯃꯆꯥ ꯄꯥꯝꯗꯦ ꯏꯁꯥꯒꯤ ꯏꯆꯥ ꯄꯥꯝꯃꯤ ꯃꯥꯕꯨ ꯂꯥꯏꯌꯦꯡꯕꯗꯤ ꯂꯥꯏꯌꯦꯡꯁꯤ ꯑꯗꯨꯕꯨ ꯌꯣꯛꯄꯒꯤ ꯊꯕꯛꯇꯤ ꯑꯩ ꯉꯝꯂꯣꯏ ꯂꯨꯄꯥꯅ ꯐꯔꯦ ꯑꯉꯥꯡ ꯑꯗꯨ ꯂꯥꯏꯌꯦꯡꯂꯝꯂꯒ ꯃꯃꯥ ꯃꯄꯥ ꯊꯤꯔꯤ ꯐꯥꯎꯗꯤ ꯑꯣꯔꯐꯥꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯍꯧꯈꯤ ꯑꯉꯥꯡ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯅ ꯐꯔꯦ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ ꯑꯩ ꯆꯠꯀꯦ ꯗꯣꯛꯇꯔ ꯑꯃꯅ ꯌꯥꯔꯣꯏꯌꯦ ꯁꯤꯗ ꯃꯃꯥꯅ ꯂꯩꯔꯝꯃꯣ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯀꯞꯄꯤ ꯑꯩꯒꯤ ꯃꯃꯥ ꯁꯤꯈ꯭ꯔꯦ ꯕꯕꯥꯁꯨ ꯁꯤꯈ꯭ꯔꯦ ꯑꯩ ꯅꯅꯥꯎ ꯊꯤꯔꯨꯒꯦ ꯑꯩ ꯆꯠꯀꯦꯕ ꯊꯦꯝꯅꯈꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯨꯃꯤꯠ ꯑꯗꯨ ꯀꯔꯝꯕ ꯀꯥꯟꯗ ꯆꯦꯟꯈꯤꯕꯅꯣ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯈꯣꯏꯊꯤ ꯊꯤꯈꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ ꯃꯅꯤꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯄꯥꯔꯛꯇ ꯁꯥꯟꯅꯍꯜꯂꯤ ꯂꯩꯆꯤꯜꯅ ꯕꯕꯥ ꯄꯩꯁꯥ ꯄꯤꯌꯣ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦꯕ ꯁꯦ
ꯑꯉꯥꯡ ꯑꯗꯨ ꯃꯅꯤꯅ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯈꯤ꯫ ꯂꯣꯌꯥ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯆꯤꯜꯅ ꯗꯨꯀꯥꯟ ꯇꯝꯅ ꯆꯦꯟꯈꯤꯕꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨ ꯂꯩꯔꯒ ꯂꯥꯛꯄꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯅꯪ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ? ꯕꯕꯥꯗꯤ ꯅꯪꯒꯤ?" ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯞꯅ ꯌꯦꯡꯂꯛꯂꯒ "ꯂꯥꯝꯃꯦ." ꯂꯩꯆꯤꯜ ꯋꯥꯈꯜ ꯈꯜꯂꯒ ꯁꯤ ꯆꯥꯎ." ꯄꯤꯊꯣꯛꯈꯤ ꯑꯆꯥꯄꯣꯠ ꯑꯗꯨ꯫ ꯑꯉꯥꯡ ꯑꯗꯨ ꯉꯥꯟꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯂꯩꯆꯤꯜꯅ ꯁꯛꯇꯝ ꯃꯉꯣꯟꯗ ꯆꯨꯈꯤ꯫ ꯂꯩꯆꯤꯜꯅ "ꯆꯥꯔꯣ, ꯍꯥꯎꯕ꯭ꯔꯣ? ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯗꯤ?" ꯉꯥꯟꯕꯅ "ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯂꯩꯇꯦ." ꯍꯥꯎꯋꯦ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ." ꯌꯥꯗꯦ. ꯑꯩꯒꯤ ꯅꯥꯎ ꯉꯥꯏꯗꯣꯏꯅꯦ. ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯅꯤ." "ꯑꯣ." ꯑꯉꯛꯄꯅꯤ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯨꯝꯍꯩ꯫ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯁꯦꯠꯄꯤꯔꯤ꯫